ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯑꯀꯤꯕ ꯚꯨꯠꯀꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯀꯃꯦꯟꯗ ꯄꯤꯟ ꯇꯧꯔꯒ ꯍꯥꯞꯆꯔꯤꯕ ꯐꯣꯟ ꯅꯝꯕꯔꯁꯤꯗ ꯋꯥꯆꯞꯀꯤ ꯈꯨꯠꯊꯥꯡꯗ ꯄꯥꯎ ꯐꯥꯎꯕꯤꯌꯨ꯫ ꯋꯥꯔꯤꯁꯤ ꯏꯇꯥꯂꯤꯒꯤ ꯐꯦꯔꯤꯇꯦꯜꯗꯒꯤ ꯍꯟꯗꯣꯛꯆꯕꯅꯤ꯫ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯂꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕꯒꯦ ꯍꯥꯏꯕꯕꯨ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯅ ꯃꯍꯦꯜꯂꯦ ꯍꯥꯏꯕ ꯌꯥꯏ꯫ ꯍꯥꯏꯕꯗꯤ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯂꯟꯗꯤ ꯃꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯅꯤꯡꯉꯣꯜ ꯀꯦꯊꯔꯤꯟꯅꯤ꯫ ꯂꯂꯣꯟꯕ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯀꯦꯊꯔꯤꯟꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯍꯤꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯜꯂꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯦ ꯃꯈꯨꯠꯇ ꯀꯥꯡꯈꯣꯡ ꯄꯥꯟꯕ ꯄꯣꯠ ꯑꯃꯈꯛꯁꯨ ꯄꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯀꯦꯊꯔꯤꯟꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯑꯗꯨꯒ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ꯫ ꯅꯍꯥꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯕ꯭ꯔꯥ?" ꯀꯦꯊꯔꯤꯟꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯌꯥꯝꯅ ꯉꯛꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯂꯝꯃꯤ, "ꯅꯨꯄꯤ ꯃꯆꯥ, ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯈꯨꯝꯃꯨ꯫ ꯅꯍꯥꯛ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕꯒ ꯑꯍꯜ ꯑꯣꯏꯔꯕ ꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯒ ꯀꯔꯝꯕ ꯄꯥꯝꯃꯤ?" ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯄꯗꯨꯗ ꯀꯦꯊꯔꯤꯟ ꯃꯊꯃꯣꯏꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯨꯔꯕꯗꯤ ꯍꯌꯦꯡ ꯑꯩꯅ ꯑꯍꯜ ꯑꯣꯏꯔꯕ ꯀꯥꯟꯗ ꯋꯥꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅꯗꯤ ꯍꯧꯖꯤꯛ ꯈꯔ ꯋꯥꯔꯁꯨ ꯋꯥꯅ ꯈꯥꯡꯂꯒ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯅꯕꯨ ꯍꯦꯟꯅ ꯐꯩꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯀꯦꯊꯔꯤꯟ ꯅꯨꯄꯤꯗꯨꯗ ꯌꯦꯡꯈꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯅꯨꯡꯉꯥꯏꯕꯅ ꯍꯦꯟꯅ ꯐꯩ." ꯄꯥꯎꯈꯨꯝꯗꯨ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯗꯣ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯥꯡꯈꯣꯡ ꯄꯥꯟꯕ ꯄꯣꯠꯇꯨ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯥꯡꯈꯣꯡꯗꯣ ꯃꯈꯨꯠꯅ ꯍꯨꯔꯨ ꯎꯪꯉꯤ꯫ ꯑꯗꯨꯒ ꯃꯗꯨꯃꯛ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯣ ꯃꯤꯠꯀꯨꯞꯇꯨꯗ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯗꯨꯗꯤ ꯀꯦꯊꯔꯤꯟꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯂꯂꯣꯟꯕ ꯅꯨꯄꯥꯗꯣ ꯑꯣꯟꯊꯣꯛꯄ ꯗꯁꯥ ꯑꯃꯈꯛ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯔꯒ ꯑꯆꯧ ꯑꯆꯧꯕ ꯖꯍꯥꯖꯇ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯃꯅꯥꯏ ꯃꯁꯜ ꯀꯌꯥꯃꯔꯨꯝ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯍꯥꯖ ꯃꯌꯥꯝꯗꯣ ꯁꯃꯨꯗ꯭ꯔ ꯏꯌꯥꯏꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯈꯛ ꯂꯥꯛꯄꯗꯒꯤ ꯂꯣꯏꯅꯃꯛ ꯍꯨꯝꯗꯣꯛꯈ꯭ꯔꯦ꯫ ꯖꯍꯥꯖ ꯈꯨꯗꯤꯡꯃꯛ ꯏꯔꯣꯜ ꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯄꯥꯎꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯂꯂꯣꯟꯕ ꯅꯨꯄꯥꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯂꯝꯗꯦ꯫ ꯇꯁꯦꯡꯅ ꯃꯍꯥꯛꯀꯤ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯏꯔꯣꯜ ꯅꯨꯡꯗ ꯂꯨꯞꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯂꯥꯈꯠꯄꯗꯒꯤ ꯂꯂꯣꯟꯕ ꯅꯨꯄꯥꯗꯨ ꯆꯥꯗ ꯊꯛꯇꯕꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯃꯩ ꯊꯪꯗꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯀꯦꯊꯔꯤꯟꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯄꯥꯒꯤ ꯂꯟ ꯊꯨꯝꯁꯨ ꯏꯔꯣꯜ ꯅꯨꯡꯗ ꯂꯣꯏꯅꯃꯛ ꯂꯨꯞꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯈꯝ ꯊꯦꯡꯅ ꯂꯥꯏꯔꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯧꯅꯥ ꯂꯩꯕꯤ, ꯍꯣꯠꯅꯕ ꯀꯟꯕꯤ, ꯍꯟꯕ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯎꯄꯥꯏ ꯊꯤꯔꯛꯂꯝꯃꯤ꯫ ꯈꯨꯟꯒꯤ ꯂꯝꯕꯤ ꯑꯆꯧꯕꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗꯨꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯅꯨꯄꯤ ꯑꯃꯈꯛꯅ ꯎꯕꯗꯒꯤ ꯅꯨꯄꯤꯗꯨꯅ ꯀꯦꯊꯔꯤꯟꯗ ꯀꯧꯔꯒ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯀꯗꯥꯏꯋꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅꯁꯨ ꯎꯏ꯫ ꯀꯔꯤ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ?" "ꯏꯅꯦ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯌꯨ꯫ ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯀꯅꯥ ꯂꯩꯇ꯭ꯔꯕꯤꯅꯤ꯫ ꯆꯥꯟꯕꯤꯗꯨꯅ ꯑꯩꯕꯨ ꯏꯅꯦꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯍꯟꯕꯤꯌꯨ." ꯀꯦꯊꯔꯤꯟꯒꯤ ꯃꯇꯧꯗꯨꯗ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯅꯨꯄꯤꯗꯣ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯣ, ꯐꯔꯦ ꯐꯔꯦ ꯏꯕꯦꯝꯃ, ꯉꯁꯤꯗꯒꯤꯗꯤ ꯑꯩꯒꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯒ ꯂꯩꯔꯣ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯣ, ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯎꯁꯤ." ꯃꯇꯧ ꯑꯁꯨꯝꯅ ꯀꯦꯊꯔꯤꯟꯗꯣ ꯅꯣꯡ ꯅꯤꯅꯤꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯦ꯫ ꯅꯣꯡꯃ ꯌꯨꯝꯕꯨ ꯑꯍꯜꯗꯣ ꯃꯥꯒꯤ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛ ꯑꯃ ꯂꯥꯛꯄꯗꯒꯤ ꯀꯦꯊꯔꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯇꯥꯔꯤꯕ꯭ꯔꯥ ꯏꯕꯦꯝꯃ? ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯑꯃꯈꯛ ꯆꯠꯂꯨꯒꯦ꯫
ꯌꯨꯝꯗ ꯅꯍꯥꯛ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝꯕꯨꯗꯣ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯀꯦꯊ꯭ꯔꯤꯟꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏ ꯁꯛꯍꯦꯟꯕꯤꯗꯣ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯑꯦ ꯅꯪꯗꯤ ꯁꯤꯗ ꯂꯩꯔꯦꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯍꯟꯒꯅꯤ ꯈꯟꯕ꯭ꯔꯣ ꯋꯥꯁꯤ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯨꯅ ꯌꯨꯝꯕꯨꯗꯨꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯃꯐꯝ ꯆꯥꯅ ꯊꯝꯂꯤꯕ ꯌꯥꯜꯂꯤꯕ ꯐꯤꯔꯣꯜꯁꯤꯡꯗꯨ ꯆꯥꯏꯈꯥꯏꯕ ꯑꯃꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯁꯦꯒꯥꯏꯕ ꯍꯧꯔꯛꯈꯤ ꯃꯇꯧꯗꯨꯗ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯇꯣꯜꯂꯕꯤ ꯀꯦꯊ꯭ꯔꯤꯟꯗꯣ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯏꯅꯦꯗꯣ ꯍꯜꯂꯛꯂꯒ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯅ ꯇꯧꯔꯤꯕꯣꯏ ꯈꯜꯂꯅꯤ ꯑꯩꯕꯨ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯨꯗꯤ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯍꯦꯟꯅ ꯑꯗꯨꯝ ꯁꯦꯒꯥꯏꯕ ꯆꯥꯏꯈꯥꯏꯕ ꯍꯦꯜꯂꯛꯂꯝꯃꯤ ꯃꯃꯩꯊꯪꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯀꯦꯊ꯭ꯔꯤꯟꯗꯣ ꯌꯨꯝꯕꯨꯅ ꯆꯩ ꯊꯥꯡꯂꯒ ꯇꯥꯟꯊꯣꯛꯄꯁꯨ ꯇꯥꯟꯊꯣꯛꯄ ꯑꯁꯨꯝꯅ ꯈꯟꯕꯗꯒꯤ ꯌꯨꯝꯗꯨꯗꯒꯤ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯏꯔꯤꯕ ꯁꯦꯒꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯂꯥꯏꯕꯛꯀꯤ ꯂꯥꯏꯅ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯀꯔꯤꯃꯠꯇ ꯀꯥꯏꯗꯅ ꯁꯦꯝꯖꯤꯜꯂꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯌꯨꯝꯕꯨ ꯅꯨꯄꯤꯗꯣ ꯍꯜꯂꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯀꯦꯊ꯭ꯔꯤꯟ ꯂꯩꯔꯝꯗꯕꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯀꯧꯕꯁꯨ ꯀꯧꯔꯝꯃꯤ ꯐꯅ ꯀꯧꯔꯕꯁꯨ ꯈꯨꯝꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯁꯣꯏꯗꯅ ꯌꯨꯝꯁꯤꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈꯤꯕ ꯑꯣꯏꯔꯝꯅꯤꯌꯦ ꯃꯇꯨꯡꯗ ꯌꯨꯝꯕꯨ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯊꯨꯝ ꯊꯝꯐꯝꯗ ꯆꯪꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯂꯩꯔꯝꯈꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯃꯝꯅꯔꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯀꯦꯊ꯭ꯔꯤꯟꯅ ꯂꯣꯟꯅ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯃꯔꯣꯝꯗ ꯀꯦꯊ꯭ꯔꯤꯟꯗꯤ ꯑꯁꯨꯝ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗ ꯑꯃꯨꯛ ꯊꯨꯡꯂꯔꯦ ꯈꯨꯜꯁꯤꯗꯁꯨ ꯊꯧꯖꯥꯜ ꯍꯩꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯦꯊ꯭ꯔꯤꯟꯒꯤ ꯑꯋꯥꯕꯅ ꯃꯝꯁꯤꯜꯂꯕ ꯃꯥꯏꯊꯣꯡ ꯆꯣꯛꯊꯔꯕ ꯍꯛꯆꯥꯡꯗꯨ ꯎꯕ ꯃꯇꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯀꯗꯥꯏꯋꯥꯏꯗ ꯆꯠꯂꯤꯕꯅꯣ ꯏꯃꯥ ꯃꯥꯟꯕꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯕꯨ ꯏꯃꯥꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯍꯟꯕꯤꯌꯨ ꯑꯍꯜ ꯑꯗꯨꯅꯁꯨ ꯌꯥꯕꯤꯔꯦ ꯑꯗꯨꯅ ꯀꯦꯊ꯭ꯔꯤꯟꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯍꯟꯅꯕꯒꯤꯗꯃꯛ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ ꯅꯣꯡꯃ ꯌꯨꯝꯕꯨ ꯑꯍꯜꯗꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯀꯦꯊ꯭ꯔꯤꯟꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯣ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ ꯍꯟꯗꯛꯁꯨ ꯀꯦꯊ꯭ꯔꯤꯟ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯌꯨꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯨꯝ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯨꯏ ꯂꯥꯏꯕꯛꯀꯤ ꯂꯥꯏꯅ ꯑꯃꯨꯛ ꯇꯥꯟꯊꯣꯔꯛꯂꯝꯃꯤ ꯑꯃꯗ ꯑꯃꯨꯛ ꯆꯪꯂꯨꯏ ꯑꯃꯨꯛꯁꯨ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄꯤ ꯃꯇꯧ ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯟꯊꯣꯛꯄꯁꯤꯅ ꯆꯍꯤ 8ꯇꯤ ꯍꯧꯈ꯭ꯔꯦ ꯆꯍꯤ 8 ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯨꯁꯨ ꯀꯦꯊ꯭ꯔꯤꯟꯕꯨ ꯋꯥꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯁꯨ ꯆꯣꯛꯊꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯂꯝꯃꯤ ꯃꯃꯩꯊꯪꯗ ꯀꯦꯊ꯭ꯔꯤꯟ ꯆꯤꯡꯌꯥꯗ ꯂꯩꯕ ꯈꯨꯜ ꯑꯃꯗ ꯊꯨꯡꯂꯝꯃꯤ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯗ ꯂꯩꯕ ꯕꯟ ꯁꯥꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ ꯀꯦꯊ꯭ꯔꯤꯟꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯕꯗ ꯉꯥꯏꯔꯤꯕ ꯕꯟꯁꯤꯡꯁꯤ ꯊꯨꯃꯣꯛꯇ ꯄꯤꯛ ꯊꯟꯅ ꯍꯥꯞꯆꯤꯜꯂꯒ ꯑꯋꯥꯡꯕꯁꯤꯡ ꯀꯥꯕ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡ ꯃꯇꯣꯜꯗꯨꯗ ꯁꯥꯕꯗ ꯉꯥꯏꯔꯤꯕ ꯕꯟꯁꯤꯡꯗꯣ ꯍꯥꯎꯅꯕꯒꯤꯗꯃꯛ ꯐꯧꯗꯣꯛꯄꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯆꯍꯤ ꯈꯔꯗꯤ ꯍꯥꯏꯔꯤꯕ ꯑꯋꯥꯕ ꯊꯕꯛꯇꯣ ꯁꯨꯔꯒ ꯑꯃꯨꯛ ꯂꯦꯜꯂꯦ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯟ ꯀꯌꯥꯃꯔꯨꯝ ꯊꯨꯃꯣꯛꯇ ꯍꯥꯞꯆꯤꯜꯂꯒ ꯆꯤꯡꯖꯥꯎꯗꯨ ꯀꯥꯏ ꯑꯗꯨꯒ ꯃꯗꯨ ꯅꯨꯡꯁꯥꯗ ꯑꯗꯨꯝ ꯐꯧꯗꯣꯛꯂꯝꯃꯤ ꯆꯤꯡ ꯃꯇꯣꯜꯗ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗꯨꯕꯨ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯂꯒ ꯀꯞꯆꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯀꯞꯄꯗꯣ ꯃꯍꯥꯛꯀꯤ ꯃꯕꯦꯝꯃ ꯌꯨꯝꯕꯨꯗꯨꯅ ꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯌꯨꯝꯕꯨꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯛꯂꯝꯃꯤ ꯀꯦꯊ꯭ꯔꯤꯟ ꯀꯔꯤꯅꯣ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯑꯗꯨꯝꯅ ꯀꯞꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨ ꯏꯃꯥꯗ ꯍꯥꯏꯌꯨ ꯑꯗꯨꯗꯒꯤꯗꯤ ꯀꯦꯊ꯭ꯔꯤꯟꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗ ꯃꯃꯥꯒꯨꯝꯂꯕꯤ ꯌꯨꯝꯕꯨ ꯅꯨꯄꯤꯗꯨꯗ ꯇꯝꯂꯝꯃꯤ ꯃꯗꯨꯗ ꯌꯨꯝꯕꯨ ꯑꯍꯜꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯏꯆꯥ ꯏꯕꯦꯝꯃ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯏꯃꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯐꯔꯦ ꯁꯨꯝꯇꯧꯔꯁꯤ ꯍꯌꯦꯡꯗꯤ ꯅꯪ ꯕꯟꯁꯤꯡꯗꯨ ꯄꯨꯔꯒ ꯈꯔ ꯉꯟꯅ ꯆꯤꯡꯗ ꯆꯠꯂꯣ ꯑꯗꯨꯒ ꯆꯤꯡꯗꯣꯜꯗꯨꯗ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯣ ꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯁꯣꯏꯗꯅ ꯍꯥꯏꯖꯧ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯣ ꯃꯐꯝꯗꯨꯗ ꯆꯤꯡꯗꯨꯒꯤ ꯃꯇꯣꯟꯗꯨꯗ ꯂꯩꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯨꯗ ꯈꯔ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯧ ꯅꯍꯥꯛꯄꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯕꯤꯔꯣ ꯍꯥꯏꯅꯁꯨ ꯍꯥꯏꯖꯧ ꯌꯨꯝꯕꯨꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯀꯦꯊ꯭ꯔꯤꯟꯗꯣ ꯃꯄꯤ ꯇꯩꯊꯣꯛꯆꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯆꯤꯡꯗꯣ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯣ ꯀꯧꯖꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯣ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯍꯦ ꯅꯨꯄꯤ ꯃꯆꯥ
ꯅꯍꯥꯛꯀꯤ ꯑꯋꯥꯕꯗꯣ ꯑꯩ ꯈꯪꯉꯤ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯣ ꯐꯤꯖꯪ ꯇꯔꯦꯠꯅ ꯀꯨꯞꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯕ ꯀꯔꯤꯃꯠꯇ ꯇꯥꯈ꯭ꯔꯔꯣꯏ ꯐꯔꯦ ꯍꯌꯦꯡꯁꯦ ꯅꯍꯥꯛ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯎ ꯑꯩ ꯃꯍꯥꯛꯄꯨ ꯄꯨꯔꯒ ꯃꯐꯝꯁꯤꯗ ꯂꯥꯛꯀꯦ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯦꯊ꯭ꯔꯤꯟꯗꯣ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏ ꯑꯗꯨꯁꯨ ꯀꯦꯊ꯭ꯔꯤꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯦꯊ꯭ꯔꯤꯟꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯜ ꯏꯕꯦꯝꯃ ꯀꯦꯊ꯭ꯔꯤꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯋꯥꯕ ꯈꯪꯂꯤꯕꯁꯦ ꯅꯍꯥꯛꯄꯨ ꯄꯦꯟꯗ꯭ꯔꯤꯕꯔꯥ ꯃꯍꯥꯛꯀꯤꯁꯨ ꯑꯐꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕꯔꯥ ꯑꯣ ꯆꯨꯝꯃꯤ ꯏꯆꯦ ꯏꯕꯦꯝꯃ ꯍꯌꯦꯡꯗꯤ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯕꯤꯔꯛꯎ ꯃꯍꯥꯛꯀꯤ ꯃꯔꯥꯏꯕꯛ ꯂꯦꯞꯅꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯄꯤꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊ꯭ꯔꯤꯟꯗꯣ ꯑꯌꯨꯛ ꯉꯟꯅ ꯆꯤꯡꯗꯨ ꯀꯥꯈꯠꯂꯛꯂꯝꯃꯤ ꯆꯤꯡꯗꯣꯜ ꯌꯧꯔꯕꯗ ꯃꯍꯥꯛꯀꯤ ꯌꯨꯝꯕꯨꯗꯨꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯣ ꯊꯦꯡꯅꯔꯝꯃꯤ ꯂꯥꯏꯗꯨꯅ ꯀꯦꯊ꯭ꯔꯤꯟꯕꯨ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯉꯛꯄꯅꯤ ꯀꯦꯊ꯭ꯔꯤꯟꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯗꯣ ꯐꯤꯖꯪ ꯇꯔꯦꯠꯅ ꯃꯁꯥꯗꯣ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯗꯨꯒꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯐꯤꯖꯪ ꯇꯔꯦꯠꯇꯣ ꯂꯧꯊꯣꯛꯂꯝꯃꯤ ꯃꯇꯨꯡꯗ ꯀꯦꯊ꯭ꯔꯤꯟꯗ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯀꯤ ꯂꯥꯏꯅ ꯌꯥꯝꯅ ꯐꯖꯔꯕ ꯃꯨꯒꯥꯒꯤ ꯂꯪ ꯑꯆꯧꯕ ꯃꯇꯨꯝ ꯑꯃꯈꯛ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯁꯦ ꯅꯨꯄꯤ ꯃꯆꯥ ꯃꯁꯤꯅ ꯅꯍꯥꯛꯀꯤ ꯂꯥꯏꯕꯛ ꯂꯦꯞꯄ ꯉꯝꯕ ꯑꯣꯏꯖꯧ ꯂꯪ ꯃꯇꯨꯝꯗꯨ ꯄꯥꯏꯔꯒ ꯀꯦꯊ꯭ꯔꯤꯟ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯕꯨꯗꯨꯗ ꯂꯪꯗꯨꯝꯗꯨ ꯎꯠꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯃꯁꯤꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ ꯌꯣꯟꯕꯗꯁꯨ ꯁꯦꯜ ꯐꯪꯒꯗꯕ ꯄꯣꯠ ꯅꯠꯇꯦ ꯏꯆꯥ ꯏꯕꯦꯝꯃ ꯃꯗꯣ ꯊꯝꯖꯤꯜꯂꯨ ꯅꯣꯡꯃ ꯁꯣꯏꯗꯅꯃꯛ ꯀꯥꯟꯅꯔꯛꯀꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯂꯝꯗꯨꯒꯤ ꯅꯤꯡꯊꯧꯗꯣ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯙꯨꯝꯙꯥꯝ ꯇꯧꯅ ꯁꯤꯜꯂꯝꯃꯤ ꯂꯨꯍꯣꯡꯕꯗ ꯁꯦꯠ ꯆꯥꯅꯅꯕ ꯐꯖꯔꯕ ꯃꯈꯜꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯀꯌꯥꯃꯔꯨꯝ ꯂꯩꯕꯥꯛꯇꯨꯒꯤ ꯂꯩꯔꯤꯕ ꯐꯤ ꯇꯨꯕꯁꯤꯡꯗꯨꯗ ꯇꯨꯍꯜꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯔꯥꯅꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯗꯨꯅ ꯁꯦꯠꯅ ꯏꯟꯅꯕ ꯐꯤꯔꯣꯜꯁꯤꯡꯗꯨꯗꯤ ꯑꯈꯟꯅꯕ ꯃꯨꯒꯥꯒꯤ ꯂꯪꯅ ꯇꯨꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯕꯗ ꯅꯤꯡꯊꯧꯒꯤ ꯐꯨꯔꯤꯠ ꯐꯤꯔꯣꯜꯗꯨ ꯂꯣꯏꯒꯗꯕ ꯈꯖꯤꯛꯇꯪ ꯋꯥꯠꯂꯤꯉꯩ ꯃꯇꯝꯗ ꯂꯪꯗꯣ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯪꯗꯨ ꯂꯣꯏꯈꯤꯕꯗꯒꯤ ꯐꯨꯔꯤꯠꯇꯨ ꯂꯣꯏꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯇꯁꯦꯡꯅ ꯐꯨꯔꯤꯠꯇꯨ ꯇꯨꯔꯤꯕ ꯃꯨꯒꯥ ꯂꯪꯗꯨꯒꯤ ꯃꯆꯨꯗꯨ ꯑꯈꯟꯅꯕ ꯃꯆꯨꯅꯤ ꯃꯐꯝ ꯑꯃꯠꯇꯗ ꯐꯪꯂꯝꯗꯦ ꯃꯁꯤꯗꯒꯤ ꯅꯤꯡꯊꯧꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯊꯥꯔꯒ ꯂꯧꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯤ प्रजा मियामगी मफमदा हारिबा निंगथौगी फिरोल तुरिबा लंगदुगा मसु मानबा लंग लैनबा तारगदी निंगथौदा कत्लु मना मथुम चाउना पिगनी असुम हाइना लौथोकलम्मी हारिबा पाउसे कैथरीन युम्बुरेंबिदुना ताबदगी यामना थुना महाक मयुमदा हलकलम्मी अदुगा कैथरीनदा असुमना हाइरम्मी इसा इबेमा लाउने यामना नुंगाइबा पाउ अमा तमगे नहाकी मुगागी लंगदुमदो मधु पुरगा निंगथौगी कोनुंगदा हौजिकमक चलो निंगथौना सोइदना मना मथुम पिरकनी निंगथौगी लुहोंगबा नंगनबा तुरिबा फिजोलदो मधुगी लंगदो वाटले नहाकी मुगा लंगदुगा मसुसु चप माने थिंथरनु हौजिकमक चलो कैथरीन थिंथबा तौदा महाकी फजरबा मुगागी लंगदुम अचौबदु पुरगा चलम्मी अदुगा निंगथौदा मधु कलम्मी मधुदा निंगथौदु यामना हराउरम्मी अदुना लंग पुरकलिबा सखेनबी नुपिसिदा मना मथुम पिखिनबा मनाइसिंगदा हाइरम्मी मतमदुदा कोनुंगी अमाइबा अमखकना असुमना निंगथौदा हाइरम्मी इनिंगथौ महाकी मनादि असुमना पिबियु महाकना पुरकलिबा लंगदुमसिगा लुम्बा मानबा सांगदा ओलगा सनादो पिबिखो अमाइबदुना हाइबगी मतुंग इन्ना निंगथौ मनाइ अमखकना फलादा लंगदुमदु थम्मी अदुगा मधुगा मानबा सांगदा सनादु ओलम्मी अदुबु अंगकपगी मतौनी फलादुदा सना कयामरुम हाप्लबसु लंगदुमदुना अदुमक लुम्बा हेलेदो कोनुंगी अरैबा सना लुपा पुमनमक पुथोकलगा फलादा थांगतलबसु लंगदुमदुना अदुमक लुम्बा महेले हौजिक निंगथौगी लेहौरिबा सना लुपा हाइबबु महाकी मकोकतो उबलिबा सनागी लुहुप अदुतमक मंगाइ हौरे निंगथौना मागी लुहुपतो लौथोकलम्मी अदुगा सना मयाम मरक्तुदा हाइबदी फलादुदा थांगतलम्मी मतमदुदा लंगदुम अदुगा सना मपै अमदी लुहुपतुगा लुम्बा मानखरे तौरिबा मतौसिदा निंगथौ अमदी दिल्लीबा मयामदो नकपदा खम थेंखरे निंगथौना हंगलक्लम्मी इबेमा सकहेनबी नहाकपु कनानो नहाकी लंगदुमसी कदाइवाइदगी फंगलक्पनो इनिंगथौ
ꯑꯩꯒꯤ ꯏꯃꯤꯡ ꯀꯦꯊ꯭ꯔꯤꯟ ꯀꯧꯖꯩ ꯂꯪꯗꯨꯝꯁꯦ ꯑꯩꯅ ꯊꯕꯛ ꯁꯨꯖꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯄꯤꯕꯤꯕꯅꯤ ꯃꯍꯥꯛꯀꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧꯅ ꯊꯥꯖꯔꯝꯗꯦ ꯃꯔꯝꯗꯤ ꯂꯪꯁꯤ ꯏꯆꯝ ꯆꯝꯕ ꯂꯪ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯃꯇꯝꯁꯤꯗꯗꯤ ꯀꯦꯊ꯭ꯔꯤꯟꯅ ꯃꯍꯥꯛꯀꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯂꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯇꯥꯕ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯑꯃꯥꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯏꯆꯥ ꯏꯕꯦꯝꯃ ꯅꯍꯥꯛ ꯑꯋꯥꯕ ꯀꯌꯥ ꯃꯔꯨꯝꯁꯨ ꯈꯪꯂꯛꯂꯦꯗꯣ ꯍꯧꯖꯤꯛꯇꯤ ꯂꯥꯏꯕꯛꯅ ꯇꯝꯕꯅ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯂꯣꯏꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕꯗꯣ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯂꯥꯏꯕꯛꯅ ꯇꯝꯈ꯭ꯔꯕꯅꯤ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯆꯝꯕ ꯅꯠꯇꯦ ꯃꯍꯥꯛꯄꯨ ꯔꯥꯅꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯑꯗꯣꯝ ꯁꯣꯏꯗꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯄꯥꯡꯒꯜ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯁꯨ ꯁꯣꯏꯗꯅꯃꯛ ꯑꯣꯏꯒꯅꯤ ꯑꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯣꯖꯥ ꯃꯥꯏꯕ ꯐꯔꯦ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯍꯥꯛꯀꯤ ꯃꯁꯛꯁꯦ ꯃꯍꯥꯛꯀꯨꯝꯅ ꯐꯖꯕꯤ ꯁꯪꯁꯥꯔꯁꯤꯗ ꯂꯩꯔꯝꯒꯗꯕꯁꯨ ꯃꯥꯟꯗꯦ ꯑꯩꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐꯒꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯍꯥꯛꯄꯨ ꯔꯥꯅꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯥꯡꯗꯣ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯑꯋꯥꯕ ꯀꯌꯥ ꯃꯔꯨꯝ ꯈꯪꯖꯔꯛꯂꯕ ꯃꯇꯨꯡꯗ ꯀꯦꯊ꯭ꯔꯤꯟꯗꯣ ꯅꯤꯡꯊꯧꯗꯨꯗ ꯑꯃꯨꯛ ꯂꯨꯍꯣꯡꯈꯤ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯂꯥꯏꯕꯛ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ ꯃꯧꯄ꯭ꯋꯥꯗꯨꯒꯤ ꯃꯃꯤꯡ ꯀꯣꯔꯍꯟ ꯀꯧꯏ ꯑꯉꯥꯡ ꯑꯅꯤꯗꯨ ꯄꯤꯛꯅ ꯃꯃꯥ ꯁꯤꯈꯤꯕꯗꯒꯤ ꯃꯃꯥ ꯀꯥꯏꯅꯈꯤ ꯃꯄꯥꯗꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯇꯣꯝꯕꯤ ꯑꯃꯈꯛ ꯊꯤꯗꯨꯅ ꯄꯨꯔꯛꯈꯤ ꯑꯗꯨꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯄꯥꯗꯨꯅ ꯍꯦꯛ ꯃꯌꯨꯝꯗ ꯂꯩꯇꯕꯒ ꯌꯥꯝꯅ ꯑꯣꯠ ꯅꯩꯕꯤꯗꯨꯅ ꯐꯨ ꯆꯩꯕꯤꯔꯝꯃꯤ ꯃꯄꯥꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯆꯤꯡꯗ ꯄꯥꯝ ꯁꯨꯕ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ ꯅꯨꯃꯤꯠ ꯌꯨꯡꯂꯛꯄ ꯃꯇꯝꯗ ꯃꯄꯥꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯊꯤꯟꯕ ꯑꯉꯥꯡ ꯑꯅꯤꯗꯣ ꯊꯥꯏ ꯃꯄꯥꯗꯨꯒꯤ ꯆꯥꯛ ꯊꯤꯜꯂꯝꯗꯥꯏꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯕꯨ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏ ꯅꯈꯣꯏ ꯅꯄꯥꯒ ꯄꯨꯟꯅ ꯁꯒꯥꯏꯒꯤ ꯌꯨꯝꯗꯨꯗ ꯆꯥꯛ ꯆꯥꯃꯤꯟꯅꯒꯅꯨꯀꯣ ꯅꯄꯥꯅ ꯍꯣꯔꯦꯟ ꯁꯒꯥꯏ ꯃꯊꯛꯇ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯈꯥꯗ ꯐꯝꯂꯒ ꯆꯥꯒꯗꯕꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯁꯨꯝꯅ ꯀꯤꯍꯜꯂꯛꯄꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯀꯤꯅ ꯀꯤꯅ ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯑꯃꯒ ꯃꯄꯥꯒꯤ ꯑꯃꯒ ꯆꯥꯛꯌꯣꯝ ꯑꯅꯤꯗꯨ ꯄꯨꯗꯨꯅ ꯃꯄꯥꯅ ꯄꯥꯝ ꯁꯨꯔꯤꯕ ꯃꯐꯝꯗꯨ ꯇꯥꯅ ꯂꯥꯛꯂꯦ ꯃꯄꯥꯒꯤ ꯃꯅꯥꯛ ꯌꯧꯔꯒ ꯁꯒꯥꯏꯒꯤ ꯌꯨꯝꯗꯨ ꯀꯥꯈꯠꯂꯒ ꯃꯄꯥꯒꯤ ꯁꯔꯨꯛꯇꯨ ꯄꯤꯔꯒ ꯃꯈꯣꯏꯅ ꯂꯩꯄꯥꯛꯇ ꯐꯝꯂꯒ ꯀꯞꯇꯨꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯃꯄꯥꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯤꯅ ꯑꯩꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯁꯦ ꯃꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯇꯥꯏ ꯑꯁꯤ ꯈꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯈꯥꯗ ꯀꯞꯇꯨꯅ ꯆꯥꯛ ꯆꯥꯔꯤꯕꯗꯨ ꯃꯄꯥꯅ ꯁꯒꯥꯏ ꯃꯊꯛꯇꯒꯤ ꯂꯦꯞꯈꯠꯂꯒ ꯌꯦꯡꯊꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯆꯥꯛ ꯑꯗꯨꯗꯤ ꯎꯆꯦꯛ ꯃꯇꯨ ꯐꯠꯇ ꯍꯥꯎꯗꯤ ꯀꯌꯥ ꯌꯥꯟꯁꯤꯟꯕ ꯑꯣꯏꯔꯝꯂꯦ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯆꯥꯛ ꯃꯔꯨ ꯑꯃꯃꯝꯇ ꯈꯜꯂꯒ ꯀꯞꯇꯨꯅ ꯆꯥꯕ ꯑꯣꯏꯔꯝꯂꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯄꯥꯗꯨ ꯊꯃꯣꯏ ꯀꯥꯏꯈꯤ ꯑꯃꯁꯨꯡ ꯃꯆꯥ ꯑꯅꯤꯕꯨ ꯌꯦꯡꯂꯒ ꯏꯆꯥꯁꯥ ꯅꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦꯀꯣ ꯑꯩꯅ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯅꯈꯣꯏ ꯑꯃꯨꯛ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯆꯥꯕꯨ ꯊꯥꯗꯣꯛꯈꯤꯅꯕ ꯈꯜꯂꯝꯃꯤ ꯅꯣꯡꯃ ꯃꯄꯥꯅ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯤꯡꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯌꯣꯝ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝ ꯆꯠꯈꯤꯕꯗ ꯆꯞ ꯌꯨꯡꯕ ꯃꯊꯛꯇꯗꯤ ꯃꯇꯥ ꯃꯥꯟꯅꯕ ꯅꯨꯡ ꯑꯃ ꯃꯄꯥꯅ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯤꯗ ꯃꯇꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯆꯤꯡꯋꯥ ꯑꯅꯤꯈꯛ ꯌꯥꯜꯂꯒ ꯀꯩꯔꯥꯛ ꯑꯃ ꯁꯦꯝꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯡꯗꯨꯗ ꯀꯥꯈꯠꯂꯒ ꯃꯄꯥꯗꯨꯅ ꯆꯥꯛꯌꯣꯝꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯆꯥ ꯑꯅꯤꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯒ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯝꯃꯤ ꯃꯗꯨꯗ ꯑꯉꯥꯡ ꯑꯅꯤꯗꯨ ꯇꯨꯝꯊꯈ꯭ꯔꯦ ꯃꯄꯥꯅ ꯅꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯀꯩꯔꯥꯛꯇꯨ ꯂꯧꯊꯣꯛꯂꯝꯂꯒ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯤꯠꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯄꯥ ꯂꯩꯔꯝꯗꯕ ꯎꯕꯗ ꯃꯧꯄ꯭ꯋꯥꯅ ꯃꯄꯥ ꯀꯧꯗꯨꯅ ꯀꯞꯄꯤ ꯃꯗꯨꯗ ꯃꯆꯦꯅ ꯃꯧꯄ꯭ꯋꯥꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯒ ꯊꯦꯝꯂꯝꯃꯤ ꯃꯈꯥꯗ ꯀꯨꯝꯊꯒꯦ ꯇꯧꯕꯕꯨ ꯀꯩꯔꯥꯛ ꯂꯩꯔꯝꯗꯕꯗꯨꯗ ꯀꯨꯝꯊꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯆꯦꯅ ꯀꯣꯏꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯋꯥꯄꯜꯗꯒꯤ ꯋꯥꯅꯧ ꯑꯅꯤꯈꯛꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯅꯨꯡꯄꯥꯛ ꯑꯗꯣꯝꯗ ꯍꯥꯏꯗꯔꯞ ꯇꯧꯅ ꯂꯩꯕꯗꯨ ꯂꯥꯞꯇꯛꯅ ꯎꯔꯦ ꯑꯗꯨꯒ ꯋꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦ ꯋꯥꯅꯧ ꯑꯅꯤ ꯑꯩꯈꯣꯏꯕꯨ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕ ꯇꯝꯂꯝꯂꯕꯗꯤ ꯅꯈꯣꯏ ꯉꯁꯤ ꯑꯍꯤꯡꯁꯤꯗ ꯁꯥꯡꯗꯣꯔꯛꯇꯨꯅ
ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯅꯨꯡ ꯑꯁꯦ ꯊꯦꯡꯂꯣ ꯂꯥꯎ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯇꯥꯝꯂꯕ ꯃꯤ ꯄꯣꯡ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯆꯤꯡꯅꯨꯡꯗꯨꯗ ꯀꯞꯇꯨꯅ ꯅꯨꯡꯄꯥꯛꯇꯨꯒꯤ ꯃꯊꯛꯇ ꯀꯣꯔꯍꯟ ꯃꯆꯤꯟ ꯃꯧꯄ꯭ꯋꯥꯗꯣ ꯀꯣꯟꯁꯤꯟꯅꯗꯨꯅ ꯇꯨꯝꯈꯤ ꯅꯣꯡ ꯉꯥꯜꯂꯒ ꯃꯈꯣꯏꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯋꯥꯅꯧ ꯑꯅꯤꯗꯨꯅ ꯅꯨꯡꯄꯥꯛꯇꯨꯗ ꯍꯥꯏꯊꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯃꯗꯨ ꯄꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯂꯦ ꯏꯁꯣꯔꯅꯕꯨ ꯀꯜꯂꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯕꯗꯤ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯕꯒꯨꯝ ꯃꯆꯤꯟ ꯃꯧꯄ꯭ꯋꯥ ꯑꯗꯨꯁꯨ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯆꯥꯔꯒ ꯅꯣꯡꯃꯒꯤ ꯆꯥꯎꯔꯛꯇꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯦ ꯆꯤꯡꯗꯨꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯁꯒꯥꯏꯒꯤ ꯌꯨꯝ ꯑꯃ ꯁꯥꯔꯒ ꯄꯥꯝ ꯁꯨꯗꯨꯅ ꯃꯈꯣꯏ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯂꯩꯁꯥꯕꯤꯗꯨꯅ ꯁꯝꯗ ꯋꯥꯒꯤ ꯎꯇꯣꯡ ꯑꯁꯪꯕ ꯈꯔ ꯍꯥꯞꯂꯒ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯑꯃꯟꯕ ꯎꯇꯣꯡ ꯃꯆꯥ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯏꯁꯤꯡ ꯈꯔ ꯀꯜꯂꯒ ꯍꯦꯛ ꯊꯛꯆꯤꯜꯂꯨꯕ ꯃꯇꯝꯗ ꯎꯇꯣꯡꯗꯨꯗ ꯌꯥꯎꯔꯝꯕ ꯂꯤꯟꯒꯤ ꯃꯔꯨꯝ ꯑꯅꯤꯈꯛꯇꯨ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯔꯨꯝꯗꯨꯅ ꯂꯤꯟ ꯑꯣꯜꯂꯛꯇꯨꯅ ꯂꯩꯁꯥꯕꯤꯗꯨꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯌꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯧꯄ꯭ꯋꯥ ꯅꯨꯄꯥꯒꯤꯗꯃꯛ ꯊꯣꯡ ꯊꯥꯛꯇꯨꯅ ꯊꯝꯂꯤꯕ ꯆꯥꯛꯇꯨ ꯆꯐꯨꯗꯒꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯈꯣꯠꯇꯣꯛꯇꯨꯅ ꯂꯤꯟꯗꯨꯅ ꯆꯥꯊꯣꯛꯂꯝꯃꯤ ꯆꯥꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯩꯁꯥꯕꯤꯗꯨꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯤꯟꯗꯨ ꯆꯪꯈꯤ ꯀꯣꯔꯍꯟꯒꯤ ꯃꯆꯦꯅ ꯅꯨꯡꯊꯤꯜ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯆꯐꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯨꯗ ꯌꯥꯝꯅ ꯉꯛꯈꯤ ꯑꯃꯨꯛꯁꯨ ꯃꯧꯄ꯭ꯋꯥꯒꯤꯗꯃꯛ ꯆꯥꯛ ꯂꯣꯡꯕ ꯇꯥꯈꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯧꯄ꯭ꯋꯥꯅ ꯊꯕꯛ ꯍꯜꯂꯛꯂꯒ ꯆꯥꯛꯇꯨ ꯆꯥꯕ ꯅꯪꯗꯕꯗꯨꯗ ꯃꯆꯦꯗ ꯍꯪꯕꯗ ꯃꯆꯦꯅ ꯈꯨꯝꯂꯛꯏ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯊꯝꯂꯝꯂꯒ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯕꯗ ꯍꯦꯛꯇ ꯆꯐꯨꯗ ꯆꯥꯛ ꯌꯥꯎꯔꯝꯗꯦ ꯋꯥꯐꯝꯗꯨꯗ ꯃꯧꯄ꯭ꯋꯥꯅ ꯆꯤꯡꯅꯔꯗꯨꯅ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯊꯕꯛꯇꯒꯤ ꯉꯟꯇꯥ ꯍꯜꯂꯛꯂꯒ ꯂꯨꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯆꯦꯅ ꯇꯨꯝꯊꯈꯤꯕꯒ ꯃꯥꯒꯤ ꯃꯌꯥꯗꯒꯤ ꯂꯤꯟ ꯑꯅꯤꯈꯛ ꯊꯣꯔꯛꯄꯗꯨ ꯎꯔꯦ ꯊꯣꯔꯛꯂꯤꯕ ꯂꯤꯟꯗꯨ ꯈꯨꯗꯛꯇ ꯊꯥꯡꯅ ꯀꯛꯊꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯒ ꯏꯪꯈꯣꯜꯒꯤ ꯃꯆꯤ ꯑꯃꯗ ꯐꯨꯝꯖꯤꯟꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯐꯨꯝꯈꯤꯕ ꯂꯤꯟ ꯑꯅꯤꯗꯨꯅ ꯂꯩ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯔꯒ ꯐꯖꯕ ꯂꯩ ꯀꯌꯥ ꯁꯥꯠꯂꯛꯂꯝꯃꯤ ꯂꯩꯁꯤꯡꯗꯨ ꯎꯕ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯃꯆꯦꯗꯨꯅ ꯍꯦꯛꯇꯨꯅ ꯆꯤꯅꯤꯡꯂꯝꯃꯤ ꯂꯩꯗꯨ ꯍꯦꯛꯄ ꯆꯪꯕ ꯃꯇꯝꯗ ꯂꯩꯗꯨꯒꯤ ꯃꯈꯣꯡꯗ ꯂꯤꯟ ꯃꯔꯨꯅ ꯌꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯃꯆꯦꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧ ꯑꯃꯈꯛ ꯁꯥꯗꯥꯟꯕ ꯂꯥꯛꯄꯖꯥꯠꯅꯤ ꯅꯤꯡꯊꯧꯗꯨꯅ ꯂꯩꯁꯥꯕꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯕꯗꯨꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ ꯃꯈꯣꯡꯗ ꯂꯤꯟ ꯃꯔꯨ ꯌꯨꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ ꯃꯗꯨꯕꯨ ꯂꯧꯊꯣꯛꯄ ꯉꯝꯕ ꯎꯆꯦꯛ ꯀꯌꯥ ꯀꯧꯔꯒ ꯂꯧꯊꯣꯛꯍꯟꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯆꯦꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯂꯩꯁꯥꯕꯤꯗꯨꯅ ꯅꯤꯡꯊꯧꯗ ꯃꯧꯄ꯭ꯋꯥꯒꯤ ꯋꯥ ꯍꯥꯏ ꯈꯣꯠꯄ ꯑꯃꯠꯇ ꯅꯪꯗ꯭ꯔꯤꯉꯩꯗ ꯅꯝꯗꯨꯅ ꯐꯥꯔꯒ ꯄꯨꯔꯒ ꯔꯥꯅꯤ ꯑꯣꯏꯍꯟꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯀꯣꯔꯍꯟꯅ ꯄꯥꯝꯗꯒꯤ ꯍꯜꯂꯛꯂꯒ ꯃꯆꯦꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯊꯤꯕ ꯃꯈꯩ ꯊꯤꯔꯕ ꯃꯇꯨꯡꯗ ꯃꯆꯦꯕꯨ ꯊꯤꯕ ꯈꯪꯗꯕꯗꯨꯗ ꯀꯣꯔꯍꯟ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯩ ꯑꯁꯣꯝꯗ ꯔꯥꯅꯤ ꯑꯣꯏꯖꯔꯕꯁꯨ ꯃꯆꯦꯗꯨ ꯃꯧꯄ꯭ꯋꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯡꯃꯇ ꯀꯞꯄ ꯂꯦꯞꯂꯝꯗꯦ ꯅꯤꯡꯊꯧꯅ ꯔꯥꯅꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯨꯗꯛꯇ ꯃꯈꯨꯠ ꯃꯁꯥ ꯍꯩꯔꯕ ꯁꯤꯟꯃꯤ ꯈꯔ ꯀꯧꯗꯨꯅ ꯔꯥꯅꯤꯒꯤ ꯆꯞ ꯃꯥꯟꯅꯕ ꯃꯨꯔꯇꯤ ꯑꯃ ꯁꯥꯍꯜꯂꯒ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕ ꯃꯐꯝꯗ ꯈꯤꯟꯗꯨꯅ ꯊꯝꯍꯟꯈꯤ ꯑꯗꯨꯒ ꯃꯅꯥꯏꯁꯤꯡꯗ ꯃꯨꯔꯇꯤꯗꯨ ꯀꯅꯥꯒꯨꯝꯕꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯄꯥꯏꯔꯕ ꯅꯠꯇ꯭ꯔꯒ ꯀꯞꯂꯕ ꯌꯥꯎꯔꯕꯗꯤ ꯐꯥꯗꯨꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡꯅ ꯃꯨꯔꯇꯤꯗꯨ ꯌꯦꯡꯂꯒ ꯐꯖꯩ ꯍꯥꯏꯅꯔꯝꯂꯒ ꯂꯣꯏꯅꯃꯛ ꯆꯠꯅꯈꯤ ꯔꯥꯅꯤꯒꯤ ꯃꯧꯄ꯭ꯋꯥ ꯀꯣꯔꯍꯟꯁꯨ ꯃꯇꯣꯝꯇ ꯃꯐꯝ ꯈꯪꯗꯅ ꯄꯪꯆꯠ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯤ ꯇꯥꯕ ꯈꯨꯟꯁꯤꯡ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯂꯣꯡ ꯃꯔꯤ ꯐꯥꯡꯕꯗꯨꯗ ꯃꯆꯦꯒꯤ ꯃꯨꯔꯇꯤ ꯑꯃ ꯈꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯨꯔꯦ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯆꯦꯟꯁꯤꯜꯂꯒ ꯀꯣꯟꯗꯨꯅ ꯀꯞꯈꯤ ꯊꯧꯗꯣꯛꯇꯨ ꯎꯕꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯐꯥꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯅꯥꯎꯅꯨꯄꯥ ꯀꯣꯔꯍꯟꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯔꯥꯅꯤꯅ ꯀꯥꯏꯅꯔꯨꯔꯕ ꯃꯧꯄ꯭ꯋꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯕꯗ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯅꯤꯡꯊꯧꯅ ꯀꯣꯔꯍꯟꯕꯨꯁꯨ ꯂꯩꯕꯥꯛ ꯑꯃ ꯄꯤꯕꯤꯔꯒ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯗꯨꯅ ꯂꯩꯍꯟꯈꯤ